Assam ki Hojai Gouranagar Da Chattharakpa Waree Leeba Festival Loisinkhre Manipur ki tanglaba narrative art form ama oiriba Waree Leeba art pu Manipur ki mapanda Maitei singna khundariba mafam singda hena chaukhatnaba pandamda chahi khudingi leptana Chattharakpa Waree Leeba Cheirau Festival Handak chahi ki oina Assam ki Hojai Gouranagar maning lekai da leiba Radha Krishna Mandir da numit Marini chupna pangthoki Repertory of Waree Leeba Manipurna Brahmaputra Valley Branch Hojai Assam ga punna khusam naduna April kunmathoi Chattharakpa Nipalak Suba Waree Leeba Cheirau Festival asigi ngarang April kunmari da pangthokiba Loisinbagi thoramda Manipuri Sahitya Parisad Hojai District Committee ki President Tensubam Manihar Singhana atoiba mitunglen amadi Repertory of Waree Leeba Brahmaputra Valley Hojai Branch Assam ki President Khetrimayum Vishnu Singhana thoramapu oiki Festival Aduda Brahmaputra Valley Branch dagi Waree Leeba Mapan Barak Valley Branch Kasar amadi Manipur dagi Waree Leeba ahum punna Waree Leeba taramangana sarugyaki Atoiba mitunglen oikiba Manipuri Sahitya Parisad Hojai District Committee ki President Tensubam Manihar Singhana Fongdokibada Hauzik Repertory of Waree Leeba Manipur gi lamjing makhada chahi khudingi leptana Waree Leeba Festival pangthorakriba asi Brahmaputra Valley gi Waree Leeba singi oinadi yamna faba khongthangni amadi makhatana Waree Leeba gi workshop na chingba pangthok haningbagi apamba su thamki Thoram loisilakpada festival da sarugya kiba Waree Leeba artist singda participation certificate su yenthoki